ihau haibasi miyoi bamagi civilization ama leibitar kadi ihau masana adumak tabani ihau adumak leigani ihau leiki leirakani amasung leiri Manipur da matam ikui kui dringe mang da ihau kamarum leiki masida mayam puna makna thengna kiba adu mai su pak kiba adum lebi ihau makatang haibatar kadi citizenship amendment bill di matangda Manipur gi tumit kang kaujeng harau miyoi khuding mak community ama fawa chisana tholaptuna nupi angang khongdek mitang punamak tholaptuna hairiba ihau ase koina hokibana maram oiraga citizenship amendment bill mai pakki hairiba citizenship amendment bill ase mai pakki badagi nasi nongini mga tarani haibitare masida aikoina tuminna leiba ama adum uri anong mga tarani di sudriba male the hairiba aikoi citizenship amendment bill asika tamak Manipur da issue airam bra masigi ma di issue ang fawa leikidabra masigi mamang da di myam ni ihau am fawa hokidabra hairibi ihau singdugi fal fangkibra natragna ihau singduna taliba dabi singdu fangkibra fangkidabo oiragana kari marang asida tumina leithokibano haibo hangsing hangbeyai Manipur ihau kyamurum tawkre mai pakona kayani mai pakidabana kayani hairiba sing adu aikoina kupna naina mathau tai karamna mai pakko ihau matau dagi haibasi hairiba ihau si mai pakhan ge haib taragati expert singi matungina ihau dugi goal se ihau dugi pandam se yamna clear oigedabani magi idea clear oigedabani ihau du participate tawliba mipum khudimakta ihau dugi idea ihau duna pamlibasi karino haibase clear oigedabani crystal clear oigedabani tuga ihau duda amasu yausang ge habna taba yaurliba mipum khudimak ihau si kari gedamaka horibano hairiba ihau sina ikoida kari kana phangani amadi masina miyam da kamaina sokhangani haibase aikoina makoina mayek seng namun khangan mutai ihau matau taragati madu sopa kangu su yaugani madagi kana phangba kangu su yaugani adu madu ayam madadi kana phangba kangu oigedabani maramatuna hairiba ihau mai koina mai pakna tawgena haiba taragati aikoi yamna munna khanthaw mathau tai aikoi consistent oiba mathau tai aikoi persistent oiba mathau tai lakpa resistance khuding makta magda thinglakpa khuding makta aikoi thengno mathau tai madugi mayong ya mathau tai aikoi kaidong nungda compromise tawdaba tai aikoi gi idea aikoi clear oiba aikoi gi goal do phangdri fawa aikoi madugu thengno mathau tai example loina haijege Manipur da ILP gi inner line permit system changna lo haibagi ho asuki mati kuina horakle mati niam sarup ya wa dum lo ho me hai bi ho si ho si pogwe mai patri mati masi continue tawdri Manipur da ILP bill chana hanab gi damak kaya chona hona kre dung phong kaya panduna leikre hai basi ekoina palhalloi ge mafam sida ekoina masibo reality da purke ha batara ge ekoini housing se continuous or batai aduga miyam punamak yawa miyam loinamak yawa adum la haibadi mafam da leiriba mi sing to majority of the people ha batara madu yawa adum le ho ge dongni majority of the people na participate tawdaba I ho natragana miyoi khara khaptan oirabasu khara khaptan oirabasu horiba I ho duna majority of the people da kanu pi da batara ge hariba I ho da hoski matam da phangba yam wagani aini example oina ILP bill lo jabagi wani Manipur da issue kaya marum leke border pillar ge issue lei ikui jinge da SS ramsari oza singi to lopi da bagi issue lei ikui jinge da Manipur University ge issue lei ke hariba issue du ikui gi Manipur University ge BC sindo ke asumai to da Manipur da ihau kaya marum lakre kaya marum su lakani hariba ihau sing se koina kauthok di fatte Manipur da angang na ningai do buda chapot pi ga thembagum na ihau sing hakang bak jong khalam ga ning amuk nem thagani bak jong khalam ga ni amuk nem thagani ihau si dak lang wang khalam ga ni amuk nem thagani haurasi ha ga mayam hekta ho ga ni mioi amani na chalai raga mioi amani na luchinga ga mioi ama ani khakna ha ba mioi ama ani khakna luchinga ga makhoina miyam bu lana lamjing bagi ihau du di kai dong na mai pawe Manipur da leiba ILP gi issue Manipur da leiba Yelhomi gi issue haibata ne thangai seng na Manipur da leiba Manipuri maite singbu schedule tribe list salhan ga damni haibna chingba issue sing ase ai koi continuously to mathau tai sunglep lep to mathau tai takna ba mathau tai miyam puna maktholak to mateng pang mathau tai aduna chagati khoi gi housing ase mamin khatama ko ka to kane Manipur da leiba border pillar gi issue ase yamna issue machani haina khanbai koi tangai khanba yade masi yam jaw issue mani masi boi koina line loduna masi boi koina nathai bata ragadi madu khoi amang boi gene haina tana kari su leite tawdabo haiba issue singa se koina kari maram dagi amuk hek chongkhat amuk hek nem tha amuk hek chongkhat amuk nem tha chafu sau gi type tawli bana se khan batai ai khoi da ideas goals e koina clear oi de khoi concept clear oi de khoi gi niche concept oi de clear oi de khoi gi niche ai ki aning base koi ki intention se clear oi bata ai koi ki intention se border pillar ki issue se clear oi dri fawa ai koi masi
strike tawgani aikoi masi ihau hogani haiba ama leiba taragadi example oina haijarba kana CAB bill ase puthokdana bagi damakta ihau hogani haina mayam punna mak tholaga awang watha thaukiba ihau adugumna border pillar ki issue ase masi clear oidri fawba masi government na thangai sengba nakhai sengba crystal clear oiba adugum laba wafam thamdri fawba aikoi ihau hogani haina hobu darkar oib ILP switch chatnadri fawba aikoi ihau hogani haina hobum darkar oib aduga ihau du yawrba mipum khudi maksu concept se clear oina khangma mathau taiba aduga ihau du ge goal clear oiba taiba ihau du ge idea clear oiba taiba aikoi na ILP tawri se kari maram gino kana kana da kana pigani kana kana da sohan gani masina chingma se aikoi clear oina haiba taiba aduna chakade aikoi gi ihau da maning hangada bang haktani schedule track ki issue oiro नत्रगना SSA ramsagi tolo phangdabagi issue oiro नत्रगना ato oto issue kaya marumsi aikoi makoi sing hana tapna loisala matungda makoi sing hana mawong tana loisala matungda ato oto issue su bukatado mayam leiri manipur issue leitre hana khanbi tanu issue yam leiri manipur adum laba state ni miyam sana leba kharaga khangnari bani Switzerland of India na kharaga khangnari bani asigum laba state asida issue sing marak ta bukatpa issue sing ningsing akpada bukatpa issue sing haining sing ngakpa matamda bukatpa masina be koi yaroi aikoi na tawnai fadana tawgada bodi karino issue ma puthor lengai matamda haiba issue du ki ho ho lengai matamda issue du famna ba ihau du mapung fana loisamna ba kidamakta ihau du ki goal du fasan achieve tawna ba kidamakta ihau du de yamin nari ba aikoi khudima ihau du puthok liba mipum khudima ihau du losing liba mipum khudima concept sik fasan clear ogi batai marata che na ba thokan da batai madugi marata lakata ba internal tasal makai do hana aikoi nei na hutai aduga clear oiba crystal clear oiba issue ma crystal clear oiba adugum laba aikoi ki pandam ma loina na aikoi ni ihau se ho taraga aikoi ihau khudima phangani ha se andaki CAB gi ihau sina aikoi da praman nam oina CAB gi ihau sina example ma ne aikoi da ulamma ne haiba da haiman ma thok loi dra na khali maram aduna leiriba aikoi gi issue sing kauthokraba issue sing marak ta chafu sobugum sawgalapagi mahutta aikoi na tapna miyam da su sokhandaba aduga aikoi ki pandam su phangba haiba adum wakhalon duga loina ne khoni issue taw taragadi aikoi mai pakani haiba famse ngasi miyam thamjai